Koutruk Khul Ngakpa Shire, Ahum Thiba Khangdri, Imphal West District Amadi Kangpokpi District Alonaba, Koutruk Maning Sing Amadi, Kadang Banda Kuki Militan Sing Nang, Apava Makalgi Nong Mayamade, Bom Yauna Landara Kray, Maduda Khul Ngakpa volunteer sing Nasu Handuna Nong May Kapna King, Nasinong Tilpungani Rom Tabadagi Hauduna, Koutruk Nong May Kapna Kibaduda, Khul Ngakpa volunteer Amasi Kibagaloina, Ahumamana Thiba Khangdana Laire. Siraba miyoyadu kuki militan sing aduna manga kakthalaga halam khibani haina thajana re asi bhaksang lokthongna ba hojik changsin na khre hai re amaromda kadang banda nongmai kapsilakhi baduda khul ngakpa volunteer ama sokpadagi laika na khre soklaba miyoyadu di ngangom sanjet sahi taraga mapan apokpa NG sarat kawe kadang ban part 2 dagi ne mahang lairiba mafam adudagi atopa mafam amada hongdokna ba honari ngaida makhwangda nongmai maruna pan khibani hai re Mahak Hojik Rims Hospital the like a nukre. Mahaki Pibam, Kahena Kudong Tiningai Oidre Haire. Hojik Suma Pamaduda, Central Force Amade, State Forcing Sangsilatuna, Akan Bamong the Kudhanduna no make up nukre. Amarom the Cookie Militants and Gimaike the Gay, Maitegi Kulngakpa Mari Hat Krehaina, social media the Harawa Pongdong Rakpagi video ama, Bidel Wera Krehaire. Amarom the Nasi Cookie Militants and the Kulngakpa Sing the Gay, no Mari Mun Krehaire.